ꯊꯝꯖꯔꯦ ISTV की मणिपुरी पाव में ताबीरु सिंह बताराम नौसरे ngasi मरुइबा पावदा उखरुल की नुंबी कुलेंदा पावर सब स्टेशन हांगदोक्रे जेंगे मफम सिंदा मई पीनबगी थबक पाइखली हाइना पावर मिनिस्टर TSP सोजिना हाइख्रे कांग्रेस न लुसिलमलब थबक सिंह संगादुना मिचल लौंगनबा BJP न लुसिंग बलेगा असना होनरे हाइना हानेगी चीफ मिनिस्टर ओकम इबोबिना फोंदोक्रे अमदी इंटेंसिफाइड पल्स पोलियो इम्यूनाइजेशन के अनिरक सुबर राउंड की हिदाक पीलीबा अंगांग लाख अनी लिसिंग मरफुद्रादा पिथखरे हौजी पाउसिंग संदोंग पिजरी उखरुल डिस्ट्रिक्ट की नुंबी कुलेंदा ngasi पावर मिनिस्टर TSP सोजिना 33/11 kV सबस्टेशन अमा हांगदोक्रे ngasi के थोरम मदुदा जुंगाई केंद्र की MLA खासिम वाशुम MSPCL के मैनेजिंग डायरेक्टर एन शरद MSPDCL के मैनेजिंग डायरेक्टर L प्रियो कुमार उखरुल की DC हरमित सिंह पहुजा उखरुल ADC की चेयरमैन के दिक्सन्ना मरुइबा मियोशिवेने सरुया के लुपा करोड़ तरा मरी लाख निफुमापन जंगना NLCPR की मखादा लिसिंगनी तरा मरीदगी हौना स्टेशन असी सारखिबनी स्टेशन असिना नुंबी खुलेन की अकोइबदा लैबा टोंगान टोंगानबा खुल तरा हुमदोइदा मई पिगदौरी ngasi के थौरंग मई लेनेना पावर मिनिस्टर TSP सोजिना सरकार असिना हौजिक संगारिबा मयाम असी सरकार असिना लमदम असिगी मियांगगिदमक्ता करी तौख्रबगे अमदी करी तौरकदगे हाइबा खंगनबा सथरलिबा थबकी मनुंग चन्ना ngasi पावर सब स्टेशन असिसु हांगदोकपनी चिंगी मनुंग हंजिन मफम सिंगदा मई निंथिना फंगहन्नब होनरी मसिदा मियामना मतेंग पांगबियु हाइकी Rumongda tawkani aduga Brihanga tawkani somdal Brihanga marisna World Bank Shanghai Mahadagi tawkada unya aduga akoi government ado bola akoi matamda di tawkada masina akoi Sinai ne somdal ne Katsai ne Sanakati village ne aduga Nambasi Nampa Nampisa hariba lona akoi hadaki ukhulgi adi lakba visit ta to song gi site ama bole gande na koi to song da ama thangani लोना ना अकोई की लड़ीबा अकोई टीनेम अकोई की लड़ीबा LM ब्लॉक के सूट अकोई लड़ीगने अदुबा अहें बमखल की पावर की गने हैं बचाएं ऐसी एज ए मिनिस्टर इन चार्ज अब इसे गम मुझे बनाए किसी ना कुछ तरह का अमरोमदा कांग्रेस न लुसिलमलब थबक सिंह संगादुना मिंचत लौननबा BJP न लुसिंग बलेंगा असना होनरे हाइना हानेगी चीफ मिनिस्टर ओक्रम इबोबिना फोंदोक्रे वफम असी कांग्रेस भवन पांथोपा पाउमिसिंग उनबा मिफम अमदा फोंदोखिबने पाउमिसिंग उनद्रिंगगी मांगोइनना MLA कांगबु अमना मंत्री पुखिदा हौजी सागलिबा लाक्लिबा तांग 13 प्राइम मिनिस्टर नरेंद्र मोदी ना संगागनी हाइबा सिविल सेक्रेटरीट की मिनिस्ट्रियल ब्लॉक अमदी एडमिनिस्ट्रेटिव ब्लॉक सिंगसु यंगसिनकी तुंगदा कांग्रेस भवन द पाउमिसिंग उनबादुदा हानेगी चीफ मिनिस्टर ओक्रम इबोबिना लेंगाग असिदा संगागदोरिबा सिंह असिदा कांग्रेस पार्टी ना कलकपगी वाफम लेते संगागदोरिबा स्कीम प्रोजेक्ट सिंह कनाना तौरंबनु अमदी सारंबनु हाइबसी मियामना खंगनरबा वाफम गाक्तनी मणिपुर कांग्रेस ना लेंगा लिंगे मतमदा प्राइम मिनिस्टर नरेंद्र मोदी मसा यावना ऑर्गेनाइजेशन खरगा लोक्तुनरगा इकोनॉमिक ब्लॉकेट तहनखिबा अमदी JCILP की इहौ लेखिबना इलेक्शन ममांगदा संगाबा नंगहौदबनी लेंगा असिना वांगांगबदा ममांगी लेंगांगना करिसु तोरमदबगी मोंगदा nganglibasi ताबदा नुआइते पावर प्रोजेक्ट अना लायेंग अमदी लंबी थोंग यावना सिंगी मनुंग हंजिनबा ब्लॉक कुंटरेता सेंगत साकटपगी थबकसिंग ममांगी सरकारना लोइरमलबा गाक्तनी अनोबा डिस्ट्रिक्ट तरेट अदुकिसु मतम अदुकी लेंगांगना डिस्ट्रिक्ट एडमिनिस्ट्रेशन ऑफिस अमदी डिस्ट्रिक्ट हॉस्पिटल खक नतना सब डिविजनल लेवल फावगी सखत थौरांगी थबकसिंगदी तोरमलबा गाक्तनी हौजी संगागनी तोरिबा सिविल सेक्रेटरीट असिगी फर्नीचर आइटम फावबा ममांगी लेंगांगना लेदुना थमलमलबनी त्रिपुरा की इलेक्शन ममांगदा त्रिपुरादा 7 पे पीगनी हाइदुना मियामदा वासक्तुना वोट खोंखिबनी अदुबु मणिपुरदा चही अमगी ममांगदा लाक्तुना 7 पे पीगनी हाइरंबा सही अमा मपुंग फारलबा फावबा पीबिद्री कांग्रेस न पालिंगी मतमदा 7 पे पीनबा कमिटी फावबा सेमनबा थौरांग तोरमलबनी प्राइम मिनिस्टर न मणिपुरदा लाकु मतमदा रिम्स पु एम्स के थाकता अनखत पिनबा तक्सनबा लेरबसु हौजिकती मपी मपा लेट्रबा हॉस्पिटल अमगा पंखक ओइरे मणिपुरदा स्पोर्ट्स यूनिवर्सिटी साननबा BJP की लेंगा असिना लौथोक्लबसु पार्लियामेंट पुथोक्तुना एक नत्रगा बिल ओइना पास तोबगी वाफम लेट्रे
ngarang nahan kha kumalampak subject ama ani khaki oiba class hogdok laga university ama hekta oiba yaroi matam adugi lengak na sports university sanabagi site selection tawba duda matam adugi lengak ki oiba thogdang oikide center de gilak laga makhoin tawjakibani Prime Minister Narendra Modi na Manipur da laktuna thabak oina pangthokani haina wasakiba thabak sing kaya yamna pangthoklabage amadi anoba scheme project kaya state asigi damak pilaklabage hangki corruption ni matang da paladuna anti corruption cell amadi vigilance department animak punsilaga corruption tingbagi wafam oiba yaroi hauzik lengak asina corruption tawi tawde haibasi miyamna khangnaraba wafam ngaktani haiki ani sarva shiksha abhiyan gi extension tawba bhawba inauguration tawba hana haidna kesu kaide adagi 27 block loina infrastructure semama baneba khoina substation mayamama madugi subdivision mayamama madugi infrastructure mayamama semgal lamiba mayam jingse si semgal subdivision level gi masi semgal akanda district si khoina semam baneba hojik anauba districts ta moina semgadaba haibase component ani khaktani amana district mini secretariat then amana district hospital kwai digi thoban project ki maruiba component greater infant sing pigadabse raw water si mafaudam digi porkadabse masigi tanen hujik loisandri inauguration tawbiu tawbudabul phajana loisan biraga sanga biu Amaramda Delhi da Parliamentary Secretary kun disqualified tokibasi matangda Manipur gi leriba Parliamentary Secretary singi phibam kari oirakpa yai haina paumi sing hangbada Constitution ki act rule haibasi Assam Delhi natraga Manipur gi haiba amal leiroi Supreme Court asisu Manipur natraga Assam gi haiba leite maram maduna Manipur gi su Delhi da thokliba thokdok asiga chap manana thoklak loi hainingai leite haiki akoina thajabadadi masidi Assam gina ama Manipur gina ama Delhi gina ama masidi ekoi thajade aduna chap manaba formula nina chap manaba aini Supreme Court na haigiba si unconstitutional waire haibase masi karinobu noina mantri downsizing tohiba 91 constitutional amendment do madu violate tawre sine adu central act ni sineba state ngamde sine Paumi sing unabadu da saruyakiba MPCC ke President TN Hawkipna hauzi BJP lengak asina Manipur da sangaduna miyam da sinagani haina thorang toriba thabak sing kumna yengsinbada mong maril ta da bangak ta oire awang nopok bharat po BJP na muscle power amadi money power sezinaduna namthana naba honare Congress na toramba thabak thoram sing sangaduna mingchat tanana ba honabada ngaingam da ba mong da tawba sinadi afaba oiroi haiki Government Hyber City continue process nina mathang lakpa sarkar na paikhat pada ekoi cooperation pi japani mana loge Hyber port to lo sunu yai toba budi horen detail ekoi ki technical support che chang ekoi jento khre adusu maru mapang sing na examine to biu verify to biu spot inquiry to biu sanga khro port to na koi kari ge fan amuk ta na ba haira adi ekoi hena dosa tagadra haibagi media interaction ni intensified pulse polio immunization gi handaki jahi gi oina anirak subar round gi piklib angang sing da hidak pithakre family welfare department amadi state health society ani na khusamaduna hogdokpagi thoram BT road teleba family welfare department ta pangthoki thoram aduda minister L Jantakumar na Lak ani lising marfudra henba angang singda hidak piktanana bahonari program asi tungi yumbirel oigadaba angang singbu kanana bahonabani angang singbu masamo mau fana thambada mipung kudimaki thodang lei nupi da sakti pigadabani haina laurabasu poktriba angang nupi nupa khangdokduna nupi bu manghanana bagi honari ba thawong thingma mathautai haiki अपना सोशल वेलफेयर डिपार्टमेंट फैमिली वेलफेयर डिपार्टमेंट से लेट्स गो दे मतलब कोई स्कीम चाहिए एक फैक्टर को अहम बच्चे कोई चैप्टर देती है और मैंने नबी में भाई मेरे पांडा का दमोई दा सरकार ने कभी भी हो गए पैकेज इन टर्म्स ऑफ सो मेनी पैकेजेस पी तुम मतलब कि हमने रेशनल लोग मोटा तो हम जस्टिफाइड लोग मतलब कि पोर्शन से मसे रीजन से मसे लोग ने कोई पी करने में कुछ चंद हुआ तो है
District Family Welfare Imphal West amadi Department of Family Welfare na susinduna intensified pulse polio immunization program ngasi Lamphel de laiba RD Wing Complex ta ani suba round yoina launch tawkre. Thoram aduda Imphal West ki Chief Medical Officer Dr. Aiskula, District Family Welfare Imphal West ke Nodal Officer Dr. T Nilakantana Singba Myoikana Saruyakhe. Salam PSSC Imphal West su polio hidak angang sing da pitake. Thoram aduda Lamsang Kendragi MLA S Rajen, Jila Parishad Member and Pramo amadi Pradhan TS Jizamani su Saruyakhe. Health Department ke miyang makada Primary Health Center Morena Sinduna ani suba round gi polio hidak pitakpagi thoram Health Center asida ngasi pangthokre. Hawdopagi thoram da District Immunization Officer KS Gozen, ADC Headquarter More Is Romeo, MO in charge KS Santi Kumar, Taramatri Suba AR gi Dr. CS Salio Mau, Dr. T Nyan Khan Singh Basu Saryaki. Taramatri Suba AR More Rasu Indo Memar Gate number 2 Dasu polio hidak pitakpagi thabak pangthoki. Kangpopi District ki su ani suba round gi polio hidak pitakpagi thoram District Hospital OPD Complex ta hodokre. District Health Society Kangpopi na sinna pangthoki ba thoram aduda CMO Dr. Thangpau Sarto, DIO Dr. Jankolun Tokthang, Senior Medical Officer Dr. Joykumar Susaryake. District asigi oina ani suba tangkak asida chahi manga fawda leba angang lising tara taruk chanipan yankhai mari polio hidak pitaknabagi damak polio buit Sani Kuntratare Hangdoki. Ahan bat tangkakta angang lising tara mari chani kulumdo hena hidak pitaki hairi. BJP na lusing ba chungchin na ba sarkar asigi chahi ama mapong pharak kadabaga mari lenana thakai ama chupna Manipur gi tongan ba mafam sing dalaiba sengwa sagali ba sing sanga bagi thoram pangthorok bagi sarok ama oina ngasi kyam gai dalaiba sarva siksa abhiyan gi makhada nong na saba classroom ahum staff room ama amadi nupi amadi nupa gi toilet jawba kyam gai upper primary school sanga na ba ngasi miyam da khushin na ba thorang tawraba matung Chief Guest Oigadaba Education Minister T.S. Radheshyam amadi Kairao Kendragi MLA L. Rameswar laktabadagi sanga khidre. ISTV News na mafam adura chatuna haktiangna yengbada lamdam adumda leba Raja Singh amadi Oza Singh na pendaba kaya phongdorakhi. Scholarship tha sigi tang tara humdoi da sarkar na thokpa order da sanga gadabagi ngankhana ngasi sanga naba nongna hayakpadagi school authority na sanga naba thorang punamak loiruraga miyam tinduna leiraba matung Education Minister amadi Kendra sigi MLA laktabadagi sanga bagi thoram madu tokhibani. Thamari sumna sathagadaba P2 bagi training course ama thanga Kendra gi MLA T Robindro gi Kairen Fabi dilai bijumda hokre. Kendra dugi labor card paiba imungi miyoi singdagi punna Training yang khaina saruk yaba training course hodokpagi thoramda PDA gi chairman oiriba MLA T Robindro, Manipur Building and Under Construction Workers Welfare Board ki chairperson S Presurji Sarama yauna tongan ba mairena ba miyoi singna saruk yakhe. Chairman T Robindro na paliba sarkar asina isi sal singgi karigumba thabak khara toramdaba yade sinmi singbu hingandaba yade haiduna sangsilakpa khongthangi manung channa training course asi pangthopani. Training course asi loiraba matung da department na thabak soidana pirakani haiki. And so many things like that, high disease, and it's going to be pirakani haiki. See, for example, slow see everyone, clothes kara, cut time, cut part, cut pagi, sanai tu, so many some materials that we made it. Koi taka tawe, adusu, koi department scientific la air for it, latre, have punamak any provide to the Bharatiya Janata Party Manipur Pradesh na Rashtriya Prasiksan Abhiyan project ki makada nongmagi oiba boot level workers training program ama luang sangmam da leba Chief Minister N Biren gi yumda pangthokre. Program asida Manipur Pradesh ki thaupuba kaya su saryaki. BJP ki Mahila Morcha gi National Vice President A Sardana political party amatana tawkhidriba mawongda BJP party asina miyam gi yefena ba thabakya paikhatli. Board kaduna lengak paikraba tungda miyam ga punduna miyam gi yefena ba khanane na ba amata pangthokide adubu BJP party asidi lengak pairabasu miyam gi yef khagadaba thabak tharong kya
पैखटनबा होनबदा मियामगा लोइना खनामिनबगी थबक चथरी हाइखि यारिपोक टॉप सिंथागी इबुदौ नोपोक निंथौ हरावबुंगी लाइरोय निमिता थोकिबा लाइबक्तिबा थौदोक्ता लेखिद्रबा यारिपोक सिंथागदगी एन मेघचंद्रगी मिसी असिना मिसी असिदा चेनबनी हाइबा मियोइसिंग अकक्नना मियोइ खरा फाननब होनरिबासी यानिंगदबा फोंदोक्तुना ngasi यारिपोक टॉप सिंथागी मेरा पाइबिसिंगना आंध्र पुलिस स्टेशन दा थोमजिनख्रे मियांगी इहो पुलिसना लाक्सिलबा तुंगदा नुपी खरा खनगतुना मरि लेनबा पुलिस स्टेशन गी ऑफिसर सिंगा वारी सानाहनख्रे खोंजंग संगसिलिबी नुपी अमना फोंदोरकपदा लाइरोय निमितकी थौदोक अदुदा लेखिदबा मियोय अदु मियामगी इहोदा लेखिदबनी कनागुम्बा मियोय अमतना अतमनना महापु फुखिबा अमदी हाटखिबा लेते पुलिसना फाननबा थिरिबा मियोय सिंगी मनुंगदा मयुमदा तुमदुना लेबा मियोय सु यावरी अकंगनबा मियोय खरखक फाननबा तौरिबा थोंग असि याबा ngamloi फाबा तारबदी लेकाय खुलगी मियोय पुमनमक फाबियु हाइखि सी कांगबु सिंजिना म अतमनना मियोय खरखकदा कनो पानना केस पांजलेबा सिदी अखोय यानिंगदे हाइबा नुमितुगी थौदोक्तो मयामगी इहौनी मयामगी इहौदुदा लेखिदबनी सैसदा मियोय तरुक सि खक्तंगदा अतमनना केस पांजलिबसे अखोय यारोय अखोय अपुनदोइना खुललेकाय जोइना पुन लेपि हाइबा वफनजिना लेजरिसे कादा नोंमैबुंग अयांग पली यूनिट हांगदोख्रे सक्प्रम नुंसिथोइबु प्रेसिडेंट नोंथोमम मेधाना सेक्रेटरी जनरल खनबगा लोइना मियोय 13 साबा एजुकेटिव कमिटी अमा सेमख्रे हौजिपावगी मरकथना अतेनबा ब्रेक अमतंग लौजरी हक्चांगी लेबर सोलकपदगी कुचु सिंगक्तबा हक्चांग चोक्थरबा तुंबा चाबा यारक्तबा खोंग हामा नुमारक्तबा सिंगिदबत अमत्त नायरबा उपायदि जोलिप सायर अमसु जोलिप कैप्सूल बु चंगमिन सिनबियो Kanano? Kay gino? Kay do biyo? Masipum na. Noy lebede gari ahan maga tongmo ngamdrone. Hula laga tongni khali ba namai do kay dro. Senbun puthoga lebedi ngamdra. Senbun puthokna leiba ngamdrasu Imphal Finance ta salo. Ai jo ahan ba lei ngamdra Imphal Finance ta ge loan oine lori. Imphal Finance na nongmu manung de gari loan lobu yabagi putong chaba pizari. Adom na pam makhali gari kudingma lobu be yabani. Goods and Services Tax GST da register tawbiraba taxpayer khuding makna matam chana GSTR 3B monthly return file tawbiu February thagi GSTR 3B return file tawbagi aroiba numiti lakliba March kitang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawbiu Kanganjariba Department of Taxes Government of Manipur Montessori is an education for independence, preparing not just for school but life. Likla presents JJ Montessori with trained and experienced teachers and a world-class infrastructure in Imphal city. JJ Montessori provides daycare, pre-nursery, nursery and kindergarten programs. For the first time in Manipur, MS Sophia Traders brings you Railstar quality lubricants. Lubricants of all kinds of vehicles. Hydraulic oil, gear oil, brake oil, axle oil, coolant, bearing grease, etc. Now available at Railstar Building, Langtaba Leb, Imphal West and at authorized dealers across state for a smooth drive. Quick zone gidi Tatis College di. Mamal sumapang kuding chamane yo sumang roy pista salabni na. Ado sumatakta Superlink footing gi offer me among PDC di. Tas electric run no sin bagum na yoti sin bayar. Dudi sanagi mohut yang na sin bayar. Veki matungda taram na moksari. Makataba pauda. Manipur da pangtholiba festival singasina chahi amada lupa crore chanini putare 10 manga manghalli haina social researcher sarto tondana komna phongtokre Manipur press ka da pangthokpa paugi mifam amada sartona Manipur da pangtholiba festival mayam asina Manipur ge St Milonda akaiba kaya ama piriba se miyam punna khangminana bagi pandamda akhanga hekya tanaduna research asitobani Manipur government na Manipur gi oiba masagi pothok kaya puthokuna Mapan da sakhi kadaba asoba senpham kaya ase Manipur manungda thamnaba honaba mathautai haiki
Art and Culture Department ki makok thongba phamsing punanaba mioi lobada department asige senior official singdagi oina lobinaba All Manipur Art and Culture Government Employees Association amadi M2 amasung MGO gi JAC na government ki pungning singsilli Manipur Press ka tapangtokpa pawgi mifam amada JAC gi Secretary General L Bikena Art and Culture asi culture the base toba department oibana MCS amadi awang bakeder singda department asigi head pahen bagi mahuta department asigi senior official singda hapada hena tung koina culture yokhatpada cooperation phangani haiki pawgi mifam aduda association ki president CS Nandakumar su saruyaki Mapitel dam gi downstream da leriba miyam na thengnariba kudong sa dabagi matangda khana nenaba mifam ama Manipur Press ka tapangthokre Irawat Foundation Manipur na sinuna pangtokiba taram aduda Professor Dr. Homen Thangjam Foundation ki President KS Nishikanta Thawbal River Nung Lengoi Workers Association ki President Y Kiran amasung Thawbal River Conservation Committee ki Chairman AK Bishojisu Saryaki Foundation ki Secretary General TS Ajitna Dam asigi makha thangbada leriba yaripokta ki Thawbal fawbagi Tural Maril miyamna awaba kaya thengnari haiki Dam ki sina wahali basi atumti wahale aduna masina dam ki ising si thatok phiraga akoina masagi wari ba ising phangada ba makun sing jaga asisu ising phasa chela kanda masagi lengoi sing lei basing lengoi putaraka ya ko kangun masai lengoi adum susaba aduga masagi ising asna kan ki makada lei ba kangu sing aduna ising marang kan phangda mar odene de panina masagi akoi gi ising sing adu lu na ki pambai ma asna kan oda kadaba poto aduga dan marang odena dam sing asi akoina khastan to ele thadok piu aduga mayam siki hoji maru ina thawal to environment chi kan nabada kadang masam organi habsi akoi khazabani Manipur School of Driving gi Mari Suba branch ama Kangla Tombi Bazar Bota hangdokre thoram aduda Sekmai Police Station gi OC Joy Kumar amadi Sekmai Jila Parishad member su saruyaki Joy Kumar na gari thobagi chana kangon ngak na chatlabadi khudong thiba kya dagi ngaktok pangamgani Driving license pibada training center dagi pass tawk laba singkhaktamak license pihaningi haiki State government ki handak hogdokiba Chief Minister gi Haksal gi tengbang na sahi asigi Express Power Health Award Lauraba Health Director K Razo ngasi haraute am okre ma ki office ka da pangthokiba achamba thoram aduda Dr. K Razona Pawmi Singda category mapal khaidokuna state government ki Chief Minister gi Haksal gi tengbang asibu Manipur PowerPoint mapigani Chief Minister gi Haksal gi tengbang asibu PowerPoint presentation tawduna Pune da nini pangthokiba India Express Group on Healthcare gi conference da utki state government na paikaliba Haksal gi tengbang ase kwaidagi faba scheme ni haina mana ase pirakibani Ahum lak suba oina Nauria Pakhang Lapa Kendra dagi Khangalaba nupi kuntra mangada PMJY gi makhada gas senthokre Kwa Kaithel Lamdong da leiba o Males ki yumda pangthokiba thoramadda Males na Khangalaba beneficiary singda lemna gas connection phanganke makhatana Kendra sigi miyoi singda su phanghanaba honagani haiki Anti-drug drive team awang sokongna nisagi mayokta satharak pakongjangda North AOC gi Imphal Turel Torbanda makon semduna nisa season narambagi mafam sing loktok pa haure hairi team masigi president Ramthar Kaishingna Pawmi Singda North AOC da hana nisa season nabagi mafam leramba sing anti-drug drive na akan mathaba lokalapadagi laikhadaba matung Turel Mapang Singda nisa safam oire haiba chingnaba lebedagi akhanaba drive asi chathabani sangsiliba khongjang asida Manipur Police ki maikaidagi su mateng pangbiduna punna lokthongminasi haiki akoigi BOC ki hek nakan jida sumaina 4 chaba kanggu sing khrasina KM se amuk suk sar leibigi mong se koina pauta bdi changak pada KM mari manga hojik BOC ki Imphal River gi hek maning sida KM sar leiba thengnare masi ngasi akoi anti drug drive team हाइबी लेकाई की क्लब ना मसीमु सेंगदोकना बा अखोई प्लानिंग हौरे अखोई रेडी तौरे मसी मफम से कोई सेंगदोकलेनी गवर्नमेंट की माइकई दी गिसु मई लेनेबा ऑर्गेनाइजेशन पुनमकना मसी अखोई दा टेंगबांग खर पिबिरगा मफम से सेंगदोकपदा खर मतेंग तौबियो हाइबी सिगमा आईएस की थोंगदिगी मियाम दा अखोइना पाउजिनजरी
CSIRNEIST branch laboratory lamphel sinduna aroma mission gi manung jana aromatic plants sing cultivation tobogolena processing gi matang da training program ama institute asda pangthokre hawdopagi tharamda chief conservator of forest ki additional principal Dr. Lokho Puni Ayush ki director Dr. A Guneswar Sharma CSIRNEIST Jorhat ki scientist Dr. Mohanlal CSIR branch laboratory Imphal ki principal scientist Dr. S. Bir Kumar Su Saryaki Sahita Rong Kurai Kendra ki manung chana laiba saitabi lerak semjin bidabadagi lambi duda laiba miyam na wakan mifam tathakre Saryaki bi huidrom laibak laimako bi nupi amana lambi asi local MLA amadi mai leinaba singda sembinaba hanna haijarabasu tabiraktabadagi wakan mifam tathabani tha asigi tang kun fawi manungda semjin bidrabadi lambi thingduna makhataba khongjang changsingani haiki Yaksang mamangda thagadra ina khoji leijare adu bhogda thabidrabanina laiba masiki tang kun bhogje sida plus sabagi karita tawbiraktar bataradi sidaita sabiba gari kidima akoina loi thingjalani Mayai Kabasinjak ki mayokda kairang Muslim mamang lekaida awareness program ama pangchokre program aduda Imphal East ki SP ke Megasandra Icham ki hane ki president N Rajendro kairang Khomido gram panchayat ki pradhan Nur Zaman Chesabana chingba myoikana saryaki SP ke Megasandra na Manipur asi border state oibana drug thingnam honabada khudong sadba kaya mayoknari Miyamna drug yonba miyoy faraga thuna thadoi haina police ta chingnaba miyeng yengliba se phaba matamda sakina singmaning thina lohhoba mathautai police ki marakta su pukchel sengdaba yaram bayai masi sengdongna bahona bada miyamna mateng pangbiu drug thingsi harabadi muslim amadi ngapigani drug thingsi harabadi police amadi naf khakta da oiba yaroi miyam punna hona minaraba matamda mai pakani haiki N Rajendrona mayai kabachinjak saba miyoi ningthina warak patem laba matungda phahanba ngamgani ayon ba miyoi di mung aduda laiba miyoi sing punna mangminagani makoina khunaida manghaningai oiba thabak chathabata natana makoigi masagi imung manungsu mangani haibasi khanthaba matam oire haiki Manipur Naga People's Front MNP FK Mangasuba Rising Day Thoram Look Asigi General Headquarter Technical Headquarter Amasung Masigi Unit Station Sing the Pangtokre Hairi Front Asigi Assistant Publicity Secretary L. Jimmy Cherol Amana Front Ki Chairman Joel Francis Kasumna Look Ki Firalda Ikai Kunaba Utpagaluinana Laikidraba Athobo Singi Mapamda Ikai Kunaba Utki Chairman na Miyamda Yapapauzel Piraduna Sing amasung tamdala riba tongan ba purup sing sahi kaya gi mamangdagi India gi khaidok khaijin gi thoksil amasung Anasian IM gi tamthiba mihana kham thengna awaba nangduna lakle maramaduna lamdamasta mipung kudingmak amasung Manipur gi lalolo kudingmak punsinaduna amat oina pandungpham yongnana bahona batai friend asina nungsiba apunba amasung punna himinana ba honagani lamdam sigi lalolo kudingmakna kaman oiba yaknaba masak khangtoktuna aikhoi masel onsin bagi mahutta yaknabada nongmai onsilasi hairi Ramsagi Makhara Saba Wata High School ngasi Technopal DC KS Raghumani na sangakre Thoramadada BJP Manipur Pradesh ki General Secretary Administration A Sarat ADC More N Bankim SP Technopal Dr. S Ibomza ZEO Technopal N Arun Kumar BJP ki General Secretary Media N Nimbus Saryaki Ozasina Mahirui Singi Khanbiduna Larik Lai Suningthina Takpiduna Class 10 exam da apaba mahirui puthokpa ngamba ohensi haina DC Raghumani na appeal tauki Leo Club of Thawal na Leo District 322 digi makhada nimit tari ni zatharakpa Do Right Safe Water and Life ki project activity ngasi Thawal da loishinkre Leo Club Thawal gi President S Rosan na lusingduna mafam kaya da ishing niyom chumna sizinanaba mailik na thanbagi awareness piki Anisuba Kangjam Padamakumar Memorial Lecture Samusang Ukudalaiba Chorus Repertory Theatre ge Shrine Playhouse ta pangthokre Kangjam Radhakumar amadi maki imung manungna sinduna pangthokiba thoramadada
स्कॉलर समिक अमसों मणिपुर यूनिवर्सिटी ऑफ कल्चर की रजिस्ट्रार एल जयचंद्र सुसरुयाकी टू रेस्टो पोइट्री टू थिएटर हाइबा हिरम मसिदा समिक वंदियोक बधिहाइना वा nganki. Folk rituals, music, these came into being theoretically only in the 18th century in Europe, not in our country. Nirtya Sangeetan ki school ama oriba hawa marak thigel dalaiba Saidam Kolna holy performance pangthoki hawdokpagi thoramda Manipur ensemble ki director Khetri Zugindro, playwright PS Gunachandra Sarama, theatre director Nabaware Pasu Saruyaki. Dr. Ningthauzam Indu Devi na iba Manipuri Thangta amasung jagoi kaubalarik ama Huyel Lalong Manipur Thangta Cultural Association Irilbungi hold up phongkre. Thoramadda Manipur University of Culture ki Vice Chancellor Professor Naurem Khagendra, JN Manipur Dance Academy Imphal ki Director L Opendra Sharma, Manipur University ki Assistant Professor Dr. Makhon Manimong Sabna Maroiba Myoshingwana Saruk Yaki. UN da India ki Permanent Mission ki Second Secretary Oiribi Kumam Mini ki Apopi Mama Amusana Amasung Mabung Premjina Moirang Ivudo Tangzing ki Sanglen Sabada Mateng Oinaba Lupa Lak Ama Mateng Bangkre Ngasi Sanpa Madu Moirang Ningthoda Kushinaki Hauzi Amuk Tabagi Pau Bizari Ngasi Tabaki Pauda Staff Selection Commission na Delhi Police ki SI amadi Central Armed Police Force ki ASI kharalogadori Graduate pass toraba masagi chahi kundagi kunmanga fabugi manung daleba miyoishingna April ki tang ani fabugi manungda darkhas tharakpa yagani Parikya Center Imphal do oigani Indian Air Force ki non-technical group Y की पोस्ट कर लोगोडोरी सही तार टोक्टेगी कुन फाबु की मनुंग दलाइबा 10+2 पास तोरबा मियोशिंगना मार्च की तांग तरा तरे तगी कुन मापन फाबु की मनुंगदा दरखास्त थरकपा यागनी परीक्षा सेंटर गुवाहाटी दो ओइगनी रेलवे रिक्रूटमेंट बोर्ड ना ग्रुप डी की पोस्ट कर लोगोडोरी क्लास 3 पास तोरबा मसागी सही तारा निपान दगी कुंट्रा हमदे फाबु की मनुंग दलाइबा मियोशिंगना मार्च की तांग कुंट्रा माथोई फाबु की मनुंगदा दरखास्त थरकपा यागनी अमरमदा रेलवे रिक्रूटमेंट बोर्ड ना लोकल पायलट अमदी Technician Karalogadori, Metric Pass Tobogolena, ITI Pass Toraba, Tahi Tarani Pandegi, Kuntra Fabugi Manung the Labor Muishina, Mars Kitang, Kuntramate Fabugi Manunda, Darkas Tarakpa, Yagani Hari. Matakta Pizza Libatabaki Pausing a Sigi, Okupa Marol, Babu Parada Labor Job Center Degi Kangbayagani. Hause, Makataba Pao Pizzari. Minorities Welfare Scheme Amasung MOVC Department Tonganba Minority Welfare Department Thambagi Matangda Nomagi Oiba Khanalena Mipam Ama Youth Hostel Kumalampakta Pangchokre Manipur Muslim Welfare Organization Asna Pangtokiba Thoramadada ISRCM gi Secretary Ravi Khana Sotana Leriba Maitei Pangal gi Yanglaga Minority Welfare Department Thambiu Welfare Scheme Sing Mapung Phana Pakhanaba MOVC Department da Maitei Pangal Pahenbiu Haiba Yauna Mars Mapan Faugi Manungda Pangtok Pinaba Thanki Wapam Tabak Oina Pakat Pidabana Democratic Weba Kongjang Sanction Bahore Hairi MOVC Department say Laibagi Mahuta Eko the Kanaba Pangoi the Wordy Laibi Kidabana Hena Pare have a Kongjang Bo Kola Pobo Laura Roy Hanger Lati Haina Hogja Satori Ikang Tha Oirak Pagaluna Tamenglong District Headquarter da Miamna Thaknaba Ising Pangdabagi Awaba Nongmonomagi Mayogdarakli PSED Tamenglong na Sayol Amagi Manungda Nong Makak Ising Thari District Asigi Turel Lok Nasingba Ising Lokpam Sing Ayamba Kangle Ising Khajikto Erabasu Pangina Bhanabada Miam Angan Bayuktagi Hongna Lok Singdagi Thiba Chatnari Singki Ulong Youth Organization gi President Uma Nangna Tamenglong District Headquarter gi Amatangai Raba Ising Lokpam Oiriba Jailan Pat Kayaking gi Thabak Oina Pakatpa Yadingde Tamenglong gi PSE Department na Miamda Marangkai Ising Pibagi Mahutta Ising Yonduna Leire Minute Tara Manga Khak Sayol Amada Nong Makak Ising Thaba Tenmali District Asida Hausi Lanai dagi Liter Listing Amagi Ising Labada Lupa Chadi Yankai PSE dagi Lairagana Lupa Chani Fawo Yore Piba Masida Marirenaba Authority na Miang Changviu Hairi Hausi Sanabagi Pawmo Pizari
ngasi sanabagi pauda tara mari suba kangui inter ward tournament da manalorok labasing kangpopi ward number 2 gi chairman Hetang Kipgen Lusingduna Harautriam Okre. Tournament Aduda, ward number 2 na volleyball da runner up Taraki. Ward Asina Miss Kangwida runner up, Mr. Kangwida best physique amasung best designer Tarakibani. Indian Bodybuilding and Fitness Federation ni miyeng makada Puneda tha sigi kulumdodagi pangtokadoriba Yangkhaini pan suba Mr. India contest ta saru yarunaba Manipur gi bodybuilder ani amasung official ahum All Manipur Bodybuilding and Fitness Association na loktokre Sanaroi ani adudi KG Yangkhaimanga gida N Joy Maitai KG Marfu gida M Saulini official oina I Bipin M Deven amasung L Nabasandrani Hausi makatana sana bagi pau amu boyaning thobjam dagi phangbigani Mari Shuba Plate Cricket Tournament ki ngasi sana ki ba match ta all amin lilong na kraw khamnam bazar bu maiti ba pikre Manipur Cricket Association na sinduna mamang thagi tang kulhumdoi digi team kunma thoina group mari thongna khaidukuna Langthawal Public Ground sa thariba Mari Shuba Plate Cricket Tournament ki ngasi sana ki ba match ta all amin lilong na kraw khamnam bazar bu wicket Nepal da maiti ba pikhibani match asida kraw khamnam bazar na tos ngamduna ahan ba batting tokibada over kumanga ga ball amada wicket loina turaga run chama lauki machigi paukhomda ani shuba batting tokiba all amin lilong na over taratruk ball marida wicket ani khakturaga apiba target adu yoduna match sasi mai pakhibani ngasi sanakiba match asida all amin lilong gi sanaroi Abdullah na wicket ani amadi ball kunthra tareta run nifumari loduna man of the match takre satriba tournament asiki hayeng ground asida Eastern Sporting Union Wangkhai amadi WYC Wangkhem sanagani RFC team B khamnam lerakna PTCC team A pasoi bu maiti piduna ani super 11 7-man asset football tournament ki champion oikre pasoi Tulem Center Club na sinduna mamang thagi tang kunipal dagi team taranitoi na group mari thongna khaidukuna club asigi ground na satarkiba ani super 11 7 asset men's open football tournament ngasi loisin kre loisin bagi thoramda social activist Sagol Sam Sanjit PTCC pasoi gi president Haisnam Okendro RSRS Sports and Fitness ki proprietor Ronel Lesang Them amadi Loktak Protection Force ki DSP TS Krishna Tuambi su saruyaki satarkiba tournament asigi ngasi sanakiba aroiba match da RFC team B khamnam lerakna PTCC team A pasoibu gol mari ahum da maiti biduna champion oikibani satarkiba tournament asigi winner oikiba RFC team B khamnam lerakta trophy galonana lupa lising nipu runners up takiba PTCC team A pasoida trophy galonana lupa lising kunmanga thormapu singna khusinaki RFC khamnam leraki Diana best player A squad pasoi 1 gi chaubuna best scorer PTCC pasoi gi sungmaina best defender amadi RFC khamnam leraki bombomna best goalkeeper gi mana takre LCL Laiprakpamna REDO Irongbo maitiba piduna ahanba men's inter-village open volleyball tournament ki champion oikre SWYC Samusang Santipurna Sinduna Tha Sikitang Nepal dagi team taratrukna gurmari thongna khaidukuna club asigi ground sa tharakiba ahanba 11 men's inter-village volleyball tournament ngasi loisin khre ngasi sanakiba aroiba match ta LCL Laiprakpamna REDO Irongbo set ahum ani kunmanga taramapal kunmanga kunmathoi kunithoi kunmanga kunmari kuntruk amadi taramanga taramathoi da maitiba piduna champion oikibani tournament asigi ngasi ayuk sanakiba ahanba semi-final match ta REDO Irongna RYC Moidang Pupu set ahum ani da amadi ani suba semi-final match ki sanakibada LCL Laiprakpamna SYC Satudaibu set ahum amada maitiba piduna final sanglakibani Satarkiba tournament asigi winner oikiba LCL Laiprakpamda trophy galonana lupa lising tara manga runners up takiba REDO Irongda trophy galonana lupa lising tara best attacker da lupa lising ama best setter da lupa lising ama best blocker da lupa lising ama amadi best discipline team da lupa lising ama tharumapu singna khusinaki Taruk Suba T20 Manipur Veteran Cricket Tournament ki ngasi sanakiba match da YWC Langthawalna Sam Khagempalibu maitiba pikre Manipur Veteran Cricket Association sinduna mamang thagi January tang kunipal dagi team Nepal na group ani thongna khaidokuna Oriental College amadi Model Higher Secondary School ground sa thariba Taruk Suba T20 Manipur Veteran Cricket Tournament ki ngasi sanakiba match da YWC Langthawalna Sam Khagempalibu run humphuni toida maitiba pikibani match asida mai pakiba YWC
YWC Langtabana Tos Ngamduna Ahan Betting Tokibada Apibo over Kunda wicket Mapal Turaga Ran Samagani Putaru Loki Masigi Pakomda Anishuba Betting Tokiba Sam Kagem Palina over Taranipalga Ball Anida wicket Loina Turaga Ran Maripu Marika Loduna Mers Asi Mighty Kibani Ngasi Sanakiba Mers Asida YWC Langtabalgi Sanaroi Manaubina Ball Kuntranipal Daran Hum Doi Loduna Man of the Mers Taki Satariba Tournament Asigi High Ground Asida Napsa Kai Impalamadi CCC Sazinga Sanagani Manipur Weightlifting Association Sinduna Komalampag Sports Complex Taleba Manipur Olympic Association Conference Holder National Amadi International Level the Saruk Yaduna Medal Lorkraba Manipur gi weightlifter sing Opagaluna Sanaru Singi Tungi Lambida Yaipa Tony Bigi Torum Ama Pangtokre Thormasida Manipur Olympic Association ki Vice President T.S. Joy Kumar K. Baruni G.A. Ibu Bisek Sharma Manipur Weightlifting Association ki Founder Member Radha Charan Sharma Amadi National Sports University ki Dean Professor Dayasri Arsaria Su Saruyaki Thormasiga Mari Lenana Professor Jayasri Arsaria na Phongtokibada Lamdam Asida National Sports University Leibana Lamdam Asigi Sanarusinda Kudong Jaba Kaya Phangmang Amlagani Sports University ama Central Government na hangduna thamniba asina lamdam asigi mingchat purunaba amasung laibaki mingchan purokpa ngamnaba sanarusingda University asina khudongchaba kaya piba ngamlagani masida natana University asida sports masana da natana education gi line da khudongchaba piduna sanarusingmu hena pawning thawlagani haiki Education is very important खेल के साथ में खेल अच्छा है no doubt लेकिन let sport and education go you go for coaching Some of you good in administration, some might be in sports photography, some might be, there can be n number of things, journalism, data entry. Don't remain as a clerk or a peon or this, you should be top official because athletes' mind are very good. UASA da pangthokiba World Championship da gold medal lowangam khraba S Mirabai Sanu World Championship da tarahumdishba position phangkraba KS Sanjita Sanu Mangalore da pangthokiba Senior National da bronze medal lor khraba CIS Risikanta S Bidyarani Visakhapatnam da pangthokiba Youth Amadi Junior National da gold medal lor khraba Sanarui Singh Amadi handak ta pangthokiba Khelo India da overall team champion lor khraba Sanarui Singh da Assam Khudor Post Singh piduna pungning thawatki Lamlai Student Ident Club ni sponsor tawraga FC Lamlai na sinduna tha asigi tang tara dagi team tara taruk na group ni thongna khaidokuna club asigi ground sa thariba ani super Lamlai Kendra Village Wise Men's Open 7-set football tournament ki ngasi sanakiba ahanba match ta YMC Haraurongna FC Pungdong Bambu goal ani sinoda ani super match ki sanakibada YDCL Pungdong Bamna CISYUC Salobu goal ahum sinoda maithiba piki District Sports Association Kaching na sinduna ngasirigi team mapan na saruk yaduna Association na sigi ground da sahi tramanga makhagi ahanba DSA Youth Football League hokre ngasi ahubunumiki sanakiba ahanba match ta KPSC Kaching na Sesu Kaching bu goal mari sinoda anishiba match ki sanakibada KYWAC na JA Kaching bu goal ahum sinoda ahum suba match ki sanakibada KMSWC Kairak na SWC Kairak bu goal ama sinoda mari suba match ki sanakibada DYA Langkhang Popina KFC Kaching bu goal ahum amada maithiba piki Thakasari boyaring thauzam hauji makhatana ainga sagi pawamu phangbigani ICAR lampen pati ngasi numidawaram pung manga makai popli manungda phangkiba ngasi ge wakiba inga samadi nojugi pauda khwaitiki sakiba Celsius degree kuntare dasmik suino khwaitiki ingba Celsius degree mapal dasmik mari Nuksiti yaw pising mandan ki jang maximum da sada mar phumari minimum da sada kutra oike ngasi nong chukite Hauzi aroi bada maroi paw amhana Urkhul gi nungbi Kolanda Power Substation amahang dokre jingi mapam singda mai pi nabagi thabak paikhani haina Power Minister TS Bisojena haikre Congress na Loisilabla Thabak Singh Sangaduna Mixat Longnaba BJP ni Lusing Malenga Kasna Honare Haina Hanegi Chief Minister Okram Iwobina Phongdokre Amadi intensified pulse polio immunization gi anirang super round gi hidak piliba angang lakh ani ising marphutrada pithakre
ngasi gi oinadi ISB ne pizare ba Manipuri paw matang asalo jare mieng tabir ba puno pong kana kurum jare